Meeoi ama Fabada Chennabani Haiba Pambei Luchingba Unlf-P Cadre ani fare Hairi. Manipur Police na Imphal West District ki Pasoi Part 4 da leiba masagi mayumdagi Laitongjam Dilip Singh chahi 48 kauba Meeoi ama masak khangdaba khara na bolero white amada fakibagi matangda paw ama phangwadagi Bishnupur District ki Nambon Police Station ki manung chanba Nambon Phoijing ki area da thiba humbagi thabak chathakre Hairi. Hairi ba thiba humbagi thabak aduda Laitongjam Dilip Singh Fabada Chennabani Haiba Pambei Luchingba Unlf-P Cadre ani Nambon Phoijing awang laikai dagi khundrakpam inaukton singgi yumdagi fare Hairi. Faraba Cadre ani adudi Nambon Phoijing awang laikai dagi khundrakpam Rakesh Singh Elias Thomba sahi kuntra amasung khundrakpam Charles sahi kungamangani. Makoi ani dagi bolero white ama mobile handset ahum voter ID card ama amasung sen oina lupa lising mariga changwa yauba wallet amasu phagat kibaga loina na pharuraba Meeoi adusu rescue tokre Hairi.